ꯉꯁꯤꯗꯤ ꯑꯩꯗꯣ ꯋꯤꯛꯂꯤ ꯆꯦꯂꯦꯟꯖꯁꯦ ꯄꯣꯁ 15ꯒ 7ꯒ ꯂꯩꯖꯦ ꯔꯤꯜꯁꯦ 7 ꯍꯥꯏꯕꯅꯦꯀꯣ ꯄꯣꯁꯁꯦ ꯏꯂꯥꯏ ꯂꯥꯏꯅ 15ꯁꯦ ꯌꯥꯝꯅ ꯊꯥꯒꯠꯄ ꯉꯝꯕꯅꯤ ꯋꯤꯛ ꯑꯃꯗ ꯑꯗꯨꯒ ꯔꯤꯜꯁ 7ꯁꯤꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯏꯗꯅ ꯑꯗꯨꯗꯣ ꯑꯩꯗꯣ ꯔꯤꯜꯁ ꯑꯃꯈꯛꯇꯪ ꯊꯥꯒꯠꯀꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯜꯁ 4 ꯊꯥꯒꯠꯄꯒ ꯃꯥꯟꯅꯍꯟꯒꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗꯣ ꯃꯌꯥꯝ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ 2 ꯈꯛꯇꯪ ꯊꯥꯒꯠꯄꯗ 9 ꯑꯣꯏꯗꯣꯏꯅꯦꯕ ꯌꯦꯡꯕꯤꯌꯨꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯔꯤꯜꯁꯁꯦ 0ꯅꯤꯀꯣ ꯀꯩꯝ ꯊꯥꯒꯠꯇ꯭ꯔꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯔꯤꯜꯁ ꯑꯃ ꯊꯥꯒꯠꯂꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯄꯣꯁ ꯊꯥꯒꯠꯂꯝꯗꯥꯏꯒꯤ ꯃꯃꯤꯡ ꯊꯥꯕꯗꯣ ꯃꯃꯤꯡꯒ ꯊꯥꯕꯒꯤ ꯃꯈꯥ ꯁꯨꯝ ꯆꯤꯡꯊꯔꯀꯥꯟꯗ ꯁꯤꯗ ABTS ꯅ ꯌꯥꯎꯔꯤꯁꯦ ꯑꯁꯤ ꯆꯪꯕꯤꯔꯣꯕꯀꯣ ꯁꯤꯁꯦ ABTS ꯏꯅꯦꯕꯜ ꯇꯧꯕꯤꯔꯣꯕꯀꯣ ꯑꯣꯇꯣ ꯏꯅꯦꯕꯜ ꯇꯧꯔꯒꯗꯤ ꯃꯣꯏꯅ ꯁꯦꯝꯖꯔꯅꯤ ꯃꯥꯅ ꯊꯣꯛꯄ ꯚꯔꯖꯟ 4 ꯑꯃ ꯁꯦꯝꯃꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯦꯝꯖꯒꯦꯁꯨ ꯌꯥꯏꯕ ꯀꯣꯚꯔꯗ ꯅꯠꯇ꯭ꯔꯒꯅ ꯀꯦꯞꯁꯟꯗ ABTS ꯁꯦꯝꯕꯒꯤ ꯚꯔꯖꯟ ꯍꯥꯏꯗꯤ ꯀꯦꯞꯁꯟꯗ ꯁꯦꯝꯕ ꯑꯗꯩ ꯀꯣꯚꯔꯗ ꯁꯦꯝꯕꯗꯨꯗꯤ ꯉꯁꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯀꯣꯟꯅ ꯁꯦꯝꯖꯔꯒꯦꯀꯣ ꯃꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯦꯝꯖꯔꯒꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯑꯣꯇꯣ ꯏꯅꯦꯕꯜꯗ ꯊꯝꯃꯒꯦꯕꯀꯣ ꯑꯗꯨꯒ ꯑꯣꯇꯣ ꯏꯅꯦꯕꯜ ꯊꯝꯂꯕ ꯃꯇꯨꯡꯗ ꯑꯩꯗꯣ ꯑꯩꯒꯤ ꯀꯦꯞꯁꯟ ꯏꯔꯒꯦ ꯁꯤꯡꯖꯨꯅ ꯑꯗꯒꯤ ꯍꯦꯁꯇꯦꯛꯁꯦ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯍꯦꯁꯇꯦꯛ ꯍꯥꯞꯁꯦ ꯀꯥꯟꯅꯩꯀꯣ ꯑꯇꯣꯞꯄ ꯅꯟ ꯐꯣꯂꯣꯋꯔ ꯃꯌꯥꯝꯅ ꯌꯦꯡꯉꯛꯅꯕꯅꯤꯀꯣ ꯁꯤ ꯀꯥꯟꯅꯗꯅꯕ ꯑꯗꯨꯒ ꯑꯩꯗꯣ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯞꯂꯣꯗ ꯇꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏ ꯑꯩꯒꯤꯗꯣ 0ꯗ ꯂꯩꯍꯧꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯞꯂꯣꯗ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯀꯌꯥꯗ ꯂꯩꯒꯦꯗꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯔꯥꯏꯠ ꯁꯥꯏꯗꯇ ꯄꯤꯗꯨꯅ ꯉꯁꯥꯏ ꯊꯥꯒꯠꯇ꯭ꯔꯤꯉꯩꯒꯤꯗꯨꯅꯦꯀꯣ 0ꯗ ꯂꯩꯔꯝꯕꯗꯨꯅ 4 ꯂꯩꯔꯦ ꯑꯗꯒꯤ 2 ꯂꯩꯔꯝꯕꯗꯨꯅ 6 ꯌꯧꯔꯦꯀꯣ ꯍꯥꯏꯗꯤ ꯄꯣꯁ ꯑꯃꯈꯛꯇꯅꯦꯀꯣ ꯔꯤꯜꯁ ꯑꯃꯈꯛꯇꯪ ꯊꯥꯒꯠꯄꯗꯅꯦꯕ ꯁꯤ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯅ ꯋꯤꯛꯂꯤ ꯆꯦꯂꯦꯟꯖꯁꯨ ꯇꯧꯕ ꯌꯥꯏ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯒꯗꯤ ꯃꯌꯥꯝꯁꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ